ดำตำนิมิตตาครับมีนายทางกีหิงดาฮิกชดุนตุมลิบะไม่ตรบักกีมาปาริมามุมซายักไอโรยาวลโลนารายปักนารมดำคัลฮอร์โรลากรีกิตุกทรีกรีกิฮิกทรีจันฮัลโลสิงลีดาปาริปุรีกิทาวนากิเจลนิงตำลาลาวลาวดุนาน้องซากิลาลาวลาวกาวระบรายคุยกิปาริปุรีทาวสิงมาคุยกิลาลาวมาคุยกิลันจังन कोई वो ये लोलाओ ने लाए रता लेने माँ से तुम लेने मांग लेने मैत्रवाक की पुक्कई लंगे कल लोलाओ ने मिकअप लोने न कोई वो फमलेन मिकअप थोक लोगवा न कोई वो सिंह यूथ सिंह बुराई पना यूथ सिंह ना लेंबी रखतना मफम से लागतना कोई लायोई खरबा इरई पाग इरम दम की दमता थवाई कट खरबा थौबा थौबी सिंह सिंगी दमक लई कट के हाइना लागबा कांदा सिटीजन्स क्लब ना यामना हराव ना मतेंग पांगजबनी सिकुंबा इचा सिंह असिना हाइकट लेकट तंबगा मरी लेना मयामना हाइबिरपगी मतुंगिना मणिपुर गवर्नमेंट्सना ngasi mak mege tang ahum dagi thoiba thokdo wathok singse pura khangchin nadaba india government na khangchin nadaba adi manipur government na khangchin nadaba dongna soin tawdana yamna mapul leiraba dugum laba manipur gi jati singi akoi gi athoba thobi kayamna manipur gi ngangphai nga khraba adum laba ina balidan tawib singse mogi damakta de koi nei kai khumna ba uchai loinana youth of manipur gi cha sing na delhi da chatna ekta rail station da khar tumdana adi lambi da khar tumdana moina sakhi basing do phone tan da mong da rajniti khetra da moi aran mong do honna bo honna se masi citizens club amadi apun bo wang hai kendra na ikoi na kandip tawjari tasing na asigum laba ikoi gi manipur gi mahiroi yamna pi bo mahiroi ani khap kuki militant sing na yamna tamthi bo mong da hatkre
ꯍꯥꯠꯈꯤꯕꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ NIA ꯅꯕꯨꯗꯤ ꯃꯤ ꯈꯔ ꯕꯨꯛ ꯇꯧꯔꯒ ꯐꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯔꯟꯃꯦꯟꯠꯅ ꯑꯉꯥꯡ ꯑꯅꯤ ꯊꯨꯝꯃꯒ ꯊꯝꯂꯤꯕ ꯑꯉꯥꯡ ꯑꯅꯤꯁꯦ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯕ 60,000 70,000 ꯁꯦꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯁꯤꯡ ꯊꯣꯝꯖꯤꯜꯂꯒ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯁꯤꯡꯗꯣ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯕꯤꯒꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯒꯤꯗꯃꯛ ꯁꯤꯡꯖꯃꯩꯗ ꯇꯣꯉꯥꯟ ꯃꯐꯝꯗ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯆꯠꯂꯛꯄ ꯑꯗꯨꯒꯨꯝꯂꯕ ꯁꯥꯏꯂꯦꯟꯗ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯁꯥꯏꯂꯦꯟ ꯄ꯭ꯔꯣꯁꯦꯁꯟꯗ ꯍꯦꯛꯇ ꯔꯦꯄꯤꯗ ꯑꯦꯛꯁꯟꯅ ꯀꯃꯥꯟꯗꯣ ꯁꯤꯡꯁꯤꯅ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯁꯤꯡꯁꯤꯅ ꯍꯦꯛꯇ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯑꯩꯈꯣꯏ ꯂꯕꯔ ꯕꯨꯂꯦꯠ ꯀꯥꯞꯁꯟꯕꯒꯤ ꯃꯍꯨꯠꯇꯨꯗ ꯆꯥꯔꯥ ꯀꯥꯞꯁꯟꯗꯅ ꯃꯀꯣꯛꯇ ꯍꯦꯛꯇ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕ ꯗꯦꯟ ꯃꯀꯨꯞ ꯁꯤꯗꯩꯗ ꯀꯥꯞꯁꯟꯕ ꯃꯣꯏ ꯍꯧꯖꯤꯛ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗꯨꯗ ꯑꯀꯜ ꯑꯊꯧ ꯁꯥꯈꯤꯕ ꯑꯗꯨꯒꯨꯝꯕ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯇꯣ ꯉꯁꯤꯒꯤ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯧꯖꯤꯛ NIAꯅ ꯃꯣꯏ 5-6 ꯕꯨꯛ ꯇꯧꯈꯤꯕꯗ ꯑꯗꯨ ꯃꯣꯏꯅ ꯁꯤꯠ ꯗꯥꯎꯟ ꯂꯧꯊꯣꯛꯇꯅ ꯂꯝꯕꯤ ꯊꯤꯡꯗꯅ ꯂꯩꯔꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯥꯡꯄꯣꯛꯄꯤꯗꯁꯨ ꯊꯤꯡꯉꯤ ꯍꯥꯏꯔꯤꯕ ꯑꯦꯖꯤꯇꯦꯁꯟ ꯇꯧꯔꯤꯕ ꯆꯤꯡꯗ ꯑꯦꯖꯤꯇꯦꯁꯟ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗ ꯃꯅꯤꯄꯨꯔ ꯒꯣꯔꯟꯃꯦꯟꯠꯅ NIA ꯊꯥꯖꯤꯟꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯑꯁꯥꯝ ꯔꯥꯏꯐꯜ ꯊꯥꯖꯤꯟꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯣꯏꯗꯅ ꯊꯥꯖꯤꯟꯕ ꯌꯥꯗꯕ꯭ꯔꯥ ꯑꯗꯨꯒ ꯇꯝꯄꯥꯛꯇꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯣꯡꯆꯠ ꯈꯔ ꯆꯠꯀꯦ ꯍꯥꯏꯕꯗꯨꯅ ꯃꯅꯤꯄꯨꯔ ꯒꯣꯔꯟꯃꯦꯟꯠꯅ ꯌꯦꯡꯕꯤꯔꯤꯕ ꯃꯤꯠꯌꯦꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯍꯪꯖꯅꯤꯡꯉꯤ ꯉꯁꯤꯃꯛ ꯃꯣꯏꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯤꯕꯝ ꯐꯒꯠꯂꯛꯑꯦ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯣꯔꯦꯗ ꯆꯪꯕ ꯉꯝꯕ꯭ꯔꯥꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯆꯠꯄ ꯉꯝꯕ꯭ꯔꯥꯕ ꯏꯀꯧꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ ꯑꯩꯈꯣꯏ ꯇꯥꯟꯊꯣꯔꯛꯄ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯒ ꯂꯩꯕ ꯉꯝꯕ꯭ꯔꯥꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯁꯨꯃꯥꯏꯅ ꯃꯃꯤꯠ ꯇꯥꯡꯕ ꯒꯃꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯌꯨꯠꯁꯤꯡꯁꯤꯅ ꯍꯧꯒꯠꯂꯛꯇꯅ ꯌꯨꯠ ꯏꯆꯥꯁꯤꯡꯁꯤꯅ ꯍꯧꯒꯠꯂꯛꯇꯅ ꯒꯃꯦꯟꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯃꯤꯠ ꯄꯥꯡꯍꯜꯂꯛꯄꯁꯦ ꯁꯤꯇꯤꯖꯟꯁ ꯀ꯭ꯂꯕ ꯑꯃꯗꯤ ꯋꯥꯡꯈꯩ ꯑꯄꯨꯟꯕ ꯀ꯭ꯂꯕꯀꯤ ꯑꯩꯅ ꯀꯟꯚꯦꯅꯔ ꯑꯃ ꯑꯣꯏꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯩ